Lakhipuronline puthokchaba June gi tang 13 Irai numit ki Khomjinba Pao tabirase Ahanbada maroipa Pao Tripura gi lup mangana khusamna duna Manipur bu tangdu leita ba pibam da hanjilaknaba dabi tawraduna memorandum ama pisinkhre Hauzik Manipur da thokliba irang na maram oiraga awa ana tariba singitamak Manipur gi mapandagi tongan balup kayana makhata na tengbang pinari Manipur ki Kanglup ki iranga bari lenana Olasam Manipuri Christian Association amka gi haija mifam pangthokre Manipur da mobile internet service makhatana jungi tang kun phapa thingjinkre amasung Krira Bharatina Kasa district thangta association da floor mat nifu khusinakre Hauzik mapungoi papau tabirase tha ani sujilaka dauraba asidasu Manipur da Kanglup ki irang haujiksu nemthadri irang asi yamna thuna tangdu laita duna mahusa gi ingtapa phibam da hanjilakna bagi dabi tawraduna ngarang June gi tang 15 Tripura gi tongan lup manga gi mihut singna district magistrate ki khutang da India gi prime minister gi mafam da memorandum ama pisinkhre lup manga adudi Manipuri Council Tripura Manipuri Sahitya Parishad Tripura Manipuri Student Youth Coordination Committee Lamyanba Manipuri Literary and Cultural Forum ni Memorandum piraba matung Manipuri Council ki Secretary Kabrabam Dhiren hai asuk kallaba super power lairaba India lengakna pikraba Manipur state ta thokliba irangasi laksin bangamdribasi karigino haina penaba phongdokhe mass deputation gamari leinana Manipuri Sahitya Parishad Tripura gi maigedagi Thaudam Nilkumar Student Youth Coordination dagi Yambem Pravin Lamyan badagi Khetrimei Madhabi amasung Manipuri Literary Cultural Forum dagi KH Birolana wangangkhe Miyam gi oiba punba khongsedatu Umakanta School dagi lamtharaga DM office tamna chatlaba matung mihut tare na memorandum adu kusina khibani haina Tripura dagi RK Tarunjit na paudam lagle Right ase thingjan view Manipur gi law and order situation asibu restore to view Manipur da shanti hanjan view haibagi demand ase pure harga akoi ngasi Tripura da akoi leiriba lejariba akoi organization khara pulle harga ngasi akoi Bharat ki Pradhan Mantri Shri Narendra Modi ji ki mafam da ngasi akoi West Tripura district magistrate ki khuthang da and even that our honorable prime minister is a very reluctant to take the strong action to restore the peace and normalcy in the Manipur. We want peace and normalcy in the Manipur. We want unity and the integration of territorial integration of the Manipur and other demands also. We require immediate intervention of our prime minister to taken strong action to regain the normalcy and the peace in the Manipur. This is the স্বার্থ চরিতার্থ করার জন্য সেখানে রাজনৈতিক ষড়যন্ত্রের শিকার হয়েছে এই মণিপুরে মিতাই এবং কুকি উভয় জনগোষ্ঠী আজকে এই ষড়যন্ত্রের বিরুদ্ধে আমরা আজকে যে গণডেপুটেশন দিতে যাচ্ছি এই গণডেপুটেশন শেষ কথা নয় আমরা এই গণডেপুটেশনের মাধ্যমে এই রাজ্যের সমস্ত গণতন্ত্রপ্রিয় মানুষকে পাশে নিয়ে এই জানান দিতে চাইছি অবিলম্বে যদি মণিপুরে এই অশান্তির বাতাবরণকে শেষ না করা হয় শান্তি ফিরিয়ে না হয় মণিপুরের ইন্টিগ্রিটিকে রক্ষা করার জন্য শক্ত তো মে মাসের 3 তারিখ শুরু হয়েছে এটা এখনও এটার কোনো থামার কোনো লক্ষণ আমরা দেখছি না এবং আমরা বিশেষ করে ত্রিপুরার মণিপুরীরা যারা এখানে আমরা আছি কেবলমাত্র মণিপুরীরা নয় এভরি সিটিজেন অফ ইন্ডিয়া মাস্ট থিঙ্ক ফর দিস আমরা মনে করি একজন প্রকৃত সিটিজেন হিসাবে এমন একটা রাজ্যে এরকম একটা হিংসার ভায়োলেন্স চলছে একটা হিংসতা চলছে এটা আমরা মেনে নিতে পারি Khomjinba Pao maming leiraba gynecology specialist Dr. Yasodhara Rai thangjanumit khudingi ayuki pung 13 tabada well care medicos Lakhipur town da laktuna layenggadori kudong chaba silobinaba advance booking gi tamak well care medicos Lakhipur town gi mobile number 8134835398 number asida call tobirabo Khomjinba loijare Hauzik Manipur da thokliba irang na maram oiraga awana tariba singidamak makhatana Manipur gi mapandagi tongan malup kayana tengbang pinare Monitoring Committee Lakhipurna ngarangsu makhatana Manipur gi mafam kayada tengbang polam jian bagi thabak chathaki Hauzik Manipur gi tangdu laita draba irang asida
hangliba relief camp singda monitoring committee Lakhipurna Manipur gi oja singa khusamnaraga ngarang jungi tang taramanga sagol se numita makhata na tengbang polam sing yen bagi thabak chathaki ngarang committee ki president Khaidem Kantana luchingba relief team na chatkhiba mafam sing adudi Phayeng awang lekai khunrak pamda leiba Naurem Birahari college Khamen Loki Nongsum amadi Imphal East ki Pukhaw Khabam relief camp jawki ngarang tengbang polam yen bagi khongchata khunrak pam gi Naurem Birahari college amadi Khamen Loki Nongsum da hangliba relief camp singda hanagi lalholup amagi luchingba oibiramba RK Sanajai basu monitoring committee gi mihut kangbu galinana saruk yaminaki committee gi president Khaidem Kanta ngangom Prajakishore amadi Sarat Laisram galinana Imphal gi oja sing Nando Tekcham Kumbi college ki assistant professor Tombisana Laisram Kakching Khuno college ki assistant professor Dr. Oinam Sarita L. Santi Kumar Sharma Saikhom Khogendra Binasaki Naurem na chingba sarugyaki hairi Makhatana Lakhipur degi tengbang polam thargani haina monitoring committee gi convener N. Nandamohan na khodiek piduna thadorokpa cherol amada khangalakli ngarang Jun gi tang tara manga sagol se numit mitei pukai lup Lakhipur amasung athoban ningsing lup Lakhipur kasar dagi chatkiba mihut marina saba relief team ga Manipur da lairiba Lakhipur subdivision gi mioi sing amasung regional indigenous forum for peaceful coexistence koba lup gi mioi singa ngarang nini suba numita Manipur gi kachin koya da khundariba awaba tarba mioi sing amasung khul sing asibu ngak tuna lairiba naharol singa unaduna wari watai sanake ngarang chuluba khungang sing adugi manungda Akampat Ideal Girls College Singjamai Kangla Tombi Mantri Bazar Board Sekmai Awang Sekmai Leimakhong Chimang Kanta Senjam Chirang Imphal West Phayeng Khunjau Relief Camp Singda Kadambal Part 1 asigi mathakta su Rims da chatuna Suknu Awang Leikai gi Thaunaujam Rajkumar Kobanupa macha ama Nongmai Maruna palaba matung numit tarukni hingduna leirambadagi hojik layengduna leiriba naha sida relief team gi maiketagi lupa lising manga sel gi mateng pangbiramki aroibada Rims da help unit helpline da suriba volunteer sing da su lupa lising ani mateng pibiramki asumna nini chanba numit relief sen bloisin ki haina maiba manidon singa secretary mitei pukailup Lakhipur gi cherol amada khangalakli Manipur da kuki amadi mitei aniki irang na maram oiraga hojik chingya tamya chingkhong chingya da kuki singa thangnana leiriba khungang da masa masagi kungak riba ahing nungthil khaidana awaba mayok nariba meitei ichilinau singi awaba da khajiktang oiraba sumateng oinana bagi damak chana thaknaba amadi mathau taba pochei leibada mateng khajiktang pangjana bagi pandamda hojai asam da leiriba wakhal manajaba mioi khara punsinjaraga angamba senpham khaigatnaduna uida meitei haina mingthonduna UNESCO Manipur ki General Secretary Ramananda Sairemchagi mapamda lupali sing kuntra mainam joy hojai gi kutangdagi ahanbagi oina kusinakre haina uida meitei hojai gi president takhelambam piramani gi cherolamada phongdoragli asigi convener ayak samak nam etugi khairatpa senphamdagi haiba koi iyamba president ubiriba uida mitegi takhelamam biramani gi kutangda sinajare haiba enbhapta jariba senpham ase koi mainam joy KCR di mahamda kusinaraga mainam joy na Manipur da CSO amalay adudi matampurok ta makoina khoino matin tawlo sulai ayama matamda haiba UNESCO gi General Secretary Ramanand Sairemchagi mahamda account transfer tawigi na baisuna mainam gi jogi mahamda ko iyama takhelambam biramani na sinabi na baisuna nonu na misinjal All Assam Manipuri Students Union AMSU Central Committee ki President Ngasepam Sanahal Singha amadi
General Secretary Asangbam Soponna ngarang Jun gi tang 15 da Manipur da thogliba irang asina maram oiraga awa na mayok nariba relief camp singda leiriba mairoi singa unaduna ani suba numit ki oina angang singna larik tamada changdaba yadraba polam sing amsu gi maikei tagi mating pangbiram khre amsu gi tengbang khongsat asida All Manipur Students Union MSU na mateng pangkhi ngarang gi khongsat ta Thongju Kendra Relief Camp Ideal Girls College Akampat ki mahiroi Chamaga Marphu Youth Voluntary Association na organize toba Wangjing Bazar Relief Camp ki mahiroi kun Texam United Club Organization ki Relief Camp ta mahiroi kun Victoria High School Kakching gi Relief Camp ta mahiroi humbutra manga Bright Career Academy Khundrakpam gi Relief Camp ta mahiroi tara manga ka punna mahiroi chahum ga tarada amsu gi maikei tagi mateng panglam khre hairi aduga amsu na MSU ga kusam na duna blood donation camp ama ngasi rims ta pangthokani haina pawasin Manipur gi Kanglup ki irang ga mari lainana All Assam Manipuri Christian Association amka gi haijami phamama pangthokre numit nifuni hena Manipur da chathariba Kanglup ki irang ase ingta paporaknaba ishor da haijaba miphamama ngarang July gi tang 15 All Assam Manipuri Christian Association amkana sinduna Kasar gi bina kandida leiba Pastor Maisnam Ratan Singha gi sangai da pangthokre amka gi President Elder Nongthomam Rajkumar Singha na miphama poina pangthokiba ishor da haijaba gi miphama duda lanjenari ba mayum makai kaya Maywai nakraba maran mathum kaya mang takraba thawai kaya mang kraba kuki chilinau sing meitai Hindu amadi sana mahilai ningi chilinau sing amasung meitai Christian chilinau sing gi tamak punna haijamina ki haijami pamaduda tongan ba warep kaya maram sulauki Manipur da ingta paporak na bagi tamak Bharat ki Prime Minister gi mafam da wakat charul ama thana na ba warep na ki tongan ba CSO sing amasung lanai mioi sing na wangang bada Tabak tobada atopa kanaguma furup Kanglup mioi singna thamoi sokataba wapam sing social media na chingbada amasung press release na chingba thokpada cheksin baki tangai fadaba su phongdok rakhi mifamda mitei khunai gi awa ana taba matamda amkana chapjungna mairong yaminagane haibagi warep su lominakhi haina All Assam Manipuri Christian Association gi president Elder N Rajkumar amadi H Nirendra Singha gi cherol Manipur gi wairakliba phibam asida Rajya Sigi Commissioner Humgi Pao amada Manipur da mobile internet service makhatana Jungi tang kungi nungthil gi pung ahum phawbada thingle haina lauthokre Krira Bharati amasung Kasar District Thangta Association na sinduna JC International Hotel Silchar arang sagolsen numitta pangthokiba tharumamada Krira Bharati na Kasar District Thangta Association da floor mat nifuka kusina rakre hairiba mat singadu Kasar District Thangta Association na makhatana Lakhipur Thangta Academy gi president Ngariambam Osini Singhada sinakre hairiba thoromasida Punendu Das Joint Secretary Assam State Krira Bharati Nami Pamapu BJP State Secretary Karnat Purkaistana Athoiba Mithunglen Dipayan Chakraborty MLA Silchar KH Buddhachandra Singh President Kasar District Thangta Association PH Manidhon Singh Retired Major na Guest of Honor oina lengsinki loinana thoromasida Kasar District Thangta Association gi Executive Member Singh mingwaina palabada Ingudam Dijendra Rajeshwar Singh A Bikramjit Singh Abdul Matlib L Syamul Kumar Singh Monita Singha loinana Eastern Sonai Thangta Academy gi Deben Singha Bishanta Singha North East Thangta Academy gi Rohit Kumar Singh Sarugya ki haina Kasar District Thangta Association gi Joint Secretary A Bikramjit Singh na phongdoragli thoramasida Thangta Yoga amadi Taekwondo gi demo su utki haina pawasina makhatari
खंगंजबा अमा अफबा मखल की मिनी ATM मशीन पाम्बीबसिंगना मिनी ATM की दमक स्पाइस मनी की मसक नाइबा डिस्ट्रीब्यूटर अमा ओइरिबा लखीपुर हॉस्पिटल मनाक्ता लैरिबा रोशन एंटरप्राइज ता पाव फाउनबियो मोबाइल नंबर 7002698857 नंबर असिदा असिमक कांटेक्ट तोबियो खंगंजबा अमा हेल्थ केयर अमदी पैरामेडिकल साइंस ता यूनिवर्सिटी ग्रांट्स कमीशन ना सखंगलबा चाही अमगी डिप्लोमा चाही यानी के एडवांस डिप्लोमा अदुगा चाही अहुमगी बैचलर ऑफ वोकेशन कोर्स तंबा यारगनी इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस सिलचर अमदी ग्रेसवेल हॉस्पिटल मेहरपुर सिलचर अनिना कुसम नदुना लिंगिया विद्यापीठ यूनिवर्सिटी फरीदाबाद की मखादा कोर्स असी तंबीबा हौरे हेल्थ केयर की फील्ड स्किल डेवलपमेंट ओइरिबा मेडिकल लैबोरेटरी टेक्नीशियन ऑपरेशन थिएटर टेक्नीशियन फिजियोथेरापिस्ट रेडियोलॉजी इमेजिंग टेक्नीशियन पेशेंट केयर मैनेजमेंट ना चिंबा 12 पास तौरबसिंगना तंबा यारबा कोर्सिंग असी तमदुना इसाना इसाबु थबक पिजबगी खुदोंग चाबा लौबियो अदुगा नर्सिंग योगा अटेंडेंट फर्स्ट एड ट्रेनिंग इमरजेंसी मेडिकल स्टाफ अमदी RMP कोर्स न चिंबगी अतेनबा मतमगी ओइबा कोर्स सिंगी तमक्तसु एडमिशन हौजरे SM देव सिविल हॉस्पिटल सिलचरदा प्रैक्टिकल तौबगी खुदोंग चाबसु थमजरी अकुपा मरोलगी दमक इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस इस्माइल मार्केट सेंट्रल रोड सिलचरदा लेंसिबिरबु नत्रगा मोबाइल नंबर 9395732456 दा पाव फाउनबियो Potchambam Chanu Albina Kawi, Institute of Medical and Paramedical Science, Bachelor's of Vocational in Operation Theatre Technology Tambi. Graceful Hospital practical class Taujabani. I have Hum Madi Matun the operation of whom I Panasi Sabangan. High river courses Hojiki Matam, the Yam Kudong Chava, almost interiors and Madina course in hygiene. My Amsu High river Kudong Chava, see Lovinaba, or pharmacy hygiene. I can link from a side of the Bamra Kodegine. I suggested the Institute of Medical and Paramedical Science. The pastor Japan and the SM Civil Hospital, ICU technician and अरोइबदा मरोइबा पाव अमुखन्ना त्रिपुरा की लुप मंगाना खुसमनदुना मणिपुरबु तंदु लैताबा फिबम दा हंजिलकनबा दाबी तौरदुना मेमोरेंडम अमा पिसिनख्रे हौजिक मणिपुर दा थोकलिबा इरांग ना मरम ओइरगा अवा आना तारिबा सिंगी तमक मणिपुर की मपानदगी तोंगान तोंगान बलुप कयाना मखाताना तेंगबांग पिनरी मणिपुर की कांगलुप की इरांग बरी लेना ओलासाम मणिपुरी क्रिश्चियन एसोसिएशन आमका की हाइजमीफम पांथोखरे मणिपुर दा मोबाइल इंटरनेट सर्विस मखाताना जुनगी तांग कुन फाव थिंजिनख्रे अमसुंग क्रीड़ा भारतीना कासा डिस्ट्रिक्ट थांगता एसोसिएशन दा फ्लोरमेट निफु खुसिनख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare